Taramathoy Suba Manipur Legislative Assembly Mikhalda Lok Jan Shakti Party LJP ki ticket Mikhal Mai Paktuna KFN PD Minister of Fabo Eram Labalang Tabal Assembly Constituency MLA Karam Shyam ngasi BJP da yaukre MLA Karam Shyam na BJP yaurokpaga mari leina ngasi ayuk Nijaipat Sutekta Leiba Thambal Sanglenda formal function ama pangthokre function aduda BJP Manipur Pradesh ki President A Sarda Devi BJP Manipur Pradesh ki in charge Dr Sabit Patra amadi BJP ki National General Secretary Organization oibeta natana Manipur ki in charge Avid Kumar Girina chingbana MLA Karam Shyam bu harau tayamna oki Tungda Lilong Chazing Marin Khogi Putiba Lampakda BJP Imphal West District Committee na sinduna MLA Karam Shyam Taram na opagi thoram amasu pangthoki opagi thoram aduda Manipur ki Chief Minister N Biren BJP Manipur Pradesh ki President A Sarda Devi Rajya Sabha ki member Ningthau Sana Zawba Leshemba amadi BJP Manipur ki makok thongba official kaya su yauki Miyagi mifam amaga loinena pangthokiba MLA Karam Shyam Taram na opagi thoram adubu saruk yaba lakiba Chief Minister N Viren Langtabal Assembly Constituency Youth Development Council Langtabal AC Volunteer Singh na taram na oki loinena constituency asida Chief Minister N Viren na thambal campaign haudoki thoram aduda Chief Guest ki warol piraduna Chief Minister N Viren na hai mamang da lengak pairamba political parties sing na Manipur gi damak kari torami haibasi pumnamak na khangnaraba wafamni Hana Toram daba miyagi yaifa taranga mari lenaba thabak toram kaya ngasi pali balengak asina paikhalakpada lau khongniba sing aikoi na tagadaba nati hauzik pali balengak asigi pandamdi grassroots level degi horaga yumthong khudingda lengak na piba khudong chaba sing fanghanba haibasini pandam asimak ngasi di ayamba fangba ngamlakle lamdam asida amukta oikhidriba maongda miyamgi damak paikhatpa yaba thaurangi saruga ma oiriba CMHD card yantokna ana laengi lamda chauna khudong chaba piri Ching tam ani kaibong leinaramba adu ngasidi amatta oina punsinduna Manipur gi apun basaktam amasakat pangamle loinana go to hills ki thoram pangthoktuna chingi miyamna fangfam thokpa khudong chaba pumnamak fangandun lakli haina su Chief Minister N Biren makhatana fundoki Karigumma makhaltamagi prajagi oiba port prajada kanagadaba port tawbiram drakanda hujikta BJP na tawrupa kanda kalakwa mihoba tawang kangda personal attack tawrupa main manta daba kaya basan pirakwa TV discussion da khangi khangde angang macha phra thola pangang ba with fact and figure akoi aran ba yaba mini lan gi bada lan gra haiba ngam mini koi soi gi bada soi gra haiba ngam mini ado proof oina akoi da evidence au nai koi da hairo ba adu kan dai koi surrender to bi ba natta dra pangang bu du koi taroi aduna ngasi yengo more lambi pura international highways mau lambi yengbiyo Mizoram taba lambi yengbiyo ising Haksang phaba yumdana turingi anei besing de sa kana haksang khamai phadoino madu honorable prime minister Narendra Modi jina crore lising ohum masama 3500 crores sanction to birega NDB degi recommend to ka pihal le kana ngasidi ising 35 ising thakpa koi sa da yankhai umdo yankhai mari % yore bo ji Manipur akoi government ji ki target election lakna mangda 80% yum na to ising phangan mane 80% Mifam aduda MLA Karam Shyam na hai Mahaki Hanagi Party LJP na India ki leimai degi mutkraba matung constituency asida leiriba polling nifugi active workers singaloinana numit kunni rom changna karamba party da yawgadagi habigi matangda khana nainaki maduda mahaki miyamna awanba constituency ama purakpa ngamnaba BJP da yawnaba mata oina waref lominaki madugi matung inna ngasi BJP da yawrakhibani haina MLA Karam Shyam na makhatana phungdoki Handakti honorable Shyam na Akoi laibak thiraba ichan jing isa jing jigi namakta widow pension ade scheme widow gi thagi sangwa hapkane na hodorok pase asuki madik dawbi man khangbo utchari aduna akoi gi di widow committee laibani na maduda aigi magi migi ade thibagi wafam lairoi aigi di yaraga di khara yamna hapiyo na adum daga haijage yamna santi wene election je pangthoga aina khanjabada di aidi awonba tha sahi tara sigi manungda Hiram Kodimakda, tourist kida oiro, Laikon Semgotpada, Adagi Lambi, Tonga, Drain, Adagi Community Holder, Adagi Policy Program, the Owen Bahong Bakara, Anam La Krena Kale, Adobo, I say Libactiva Haitai, Honorable Shyam that the Kibra and Amatabu say, they on the report say the Zaire. Ha, Deputy Shyam Nabu Sabane, Amanabu Sabane, Amanabu Sabane, Ado Sabasing no Taza Biruno. Aibu masak kangmadi lang dawal kenri prajana kangbam tueba uri poki masak kangmdan uri poki prajana kangam ganeba
ꯍꯟꯗꯛꯇꯤ ꯑꯇꯩꯃꯛꯀꯤ ꯀꯦꯟꯗ꯭ꯔꯗ ꯆꯠꯇ꯭ꯔꯁꯨ ꯎꯔꯤꯄꯣꯛꯇ ꯆꯠꯂꯒ ꯇꯞ ꯇꯥꯍꯣꯏ ꯑꯁꯦꯡꯕꯗ ꯍꯥꯏꯗꯣꯛꯀꯦ ꯈꯪꯒꯅꯤ